ngasi phongkiba tungan Manipuri sefongsinga masum thokiba thodowa thoksingdigi maruoibe I pausing khongasaraga Manipur top channel gi maikeri gi myamna thamjagi ahanbada Sudan gi Darfur region da yengthinaba ethnic group sing khuthoknabagi thodokta misam taragatre sikre Sudan gi Darfur region da yengthinaba ethnic group sing gi marakta sayol asi khakta da miyoi kya sikraba hingsa adugi khwaidigi anobi hingsa da yamdrabda misam taragatre amagchu sikre haina ngasi official sing haiki Sadaga taina bangang khoi dugi manakta West Darfur state ki lamit tumit fatkidraba Jebel Moon Mountains ta handak khuthokna khiba sing adu matik chana khulai paiba forcing gi lan phamoiki ngarang sagol sunumita yengthina ba ethnic group ani adugi khuthokna bada miyoi taraga tere sikhi atai miyoi kya sokhi amasum thibang khangdri maduda khunmari maina tumna sakre haina maningtamba H organization ama oiriba General Coordination for Refugees and Displaced in Darfur gi huwangangloi Adam Rigel haiki medic singi independent unions amagi matungina arwar nataba ayambana khunda laitaraba lomi sing masalits amasum Jebel Munda saba sa san loiba Arab group singi marakta haukiba numaijingdagi ningthokaba fawba khuthokna baduda miyoi taraga taruk sikhi Sudan gi matamdugi president Omar al-Bashir gi Arab nanamna yawba government adubu Miot minay sathai haina maral sikiba ethnic minority rebels singna irang horakpadigi English singani ga ahumda Darfur civil war thoki haina su pausna phongdorakli civil war du da miyoi la ahum sikhi adumasu million 2.5 mayu makai thadokhan ki amasum region adu da khulai sing wai side dun lehau khi amasum sa sangi sajik chapam natragana ising munabagi khuthokna basing da miyoi kya sikhi haina su pausna makhatana phongdorakli Amaromdana Pakistan manungda crash tawkiba apaiba pot adugi maramda Pakistan India da warning tawkre India da gi paisilaglaga Pakistan gi territory manungda crash tawkiba masakhangdaba high altitude supersonic object amani haiba dugi matang ngasi Pakistan New Delhi da warning tawkre kai haurudana air space da ain gi wangwada paisilakhibani haiba dugi matangda yaningdaba ama thangkanaba Islamabad leiba India gi Search the appears adu foreign office na kakhat kre hani statement amada Pakistan foreign office na haiki passenger flight singma sumyang gi punchi da khudong thian ba yani haiba thodu adu thijin bagi thaba ma sathana ba Pakistan na demand thokhi asigumba thausa da bagi nuai ta ba fal sing adu gi matang na wakhan khan ga da bani haina Pakistan na statement amada India da matung na sigumba ain thugai bising amu hana thoktana ba aset pa thorang sing lokhat ka da bani haiki na su paus na makhatana phungdurakli Atopa paumana Uttar Pradesh da Mikhal gi fal ning bakai bedagi UP gi Samjawadi party gi leader suicide tawna bu honakre handak pangthokiba Uttar Pradesh gi assembly Mikhal gi fal ning bakai bedagi Samjawadi party kanto gi vice president Narendra Singha Ilis Pintu se yangkhai gi manga ngarang sagon sunumita Vidan Bhavan gi wangbada masa mathanda mai thadunu season bu honaramle Samjawadi Party Kanpur District ki President Dr. Imran haikibada Vice President asina handak pangthokiba Assembly Mikhal aduda electronic voting machine gi asoibe kya leibana maram moiraga BJP gi Makhutta Maithikhibadagi masa matomda seasonabagi khongthang adu lorakhibani thaudo adu da Narendra masagi saruk pumba sada kunthra maina sakpadagi sokle ma hauji civil hospital amada laikanari Dr. gi Mekedi gi ma ki phibam masi khudong thiningai oire hadi amasum Hanjar Ganja Police Station gi Station House Officer Samja Babu Sukana haikibada Narendra gi haksang gi phibam yamna aruba phibam amada leibana thaudo du gi matang le statement amata hauju pawbu record tawo letri thaudo du Narendra na Kanpur dagi Lakhnau da halaklaba matung la thokibani thangna tam anirak Mikhal da mai paglakhraba Narendra na handak Mikhal asidasu mai pakan han yamna kana sa tawram khibane dubo BJP gi Makhutta Maithikhibadagi Bucket amada Petrol Haijinduna Puthokhraga bidan baban gi wangbada masa mathanda mai thaduna season bu khona khibani hairi hanasu paushin makhatana phongdorakli amaromdana Indian Army gi helicopter BSF personnel pickup tawbasat pada kaikre Indian gi Army titha helicopter ama BSF ki anaba personnel ama lakhot pasat pada line of actual control manang na kaikre haina pawgi source amagi matungin phongdorakli ngasi India gi sitha helicopter aduna North Kashmir gi Gure sector daliba line of control gi manak nakpada BSF ki anaba personnel ama lokhat pisapada kai khibadagi helicopter gi pilot sire duga co pilot aduna asu apanangle Indian Army gi sita helicopter adu Jammu amadi Kashmir gi Gure sector gi manung chanba Baraun area ra kai khibani hauji security force ki search party aduna undariba mafam adu tamna sangsingki
Army officials in a Fongdokiba Warol Gimatung di Aso Upper Nanglava, co pilot adu medical facility amada Pukre, helicopter adu landing Taunabo Honabada, Hawa Nungsiki Pibam Patabana Maramoira Kaikibani, North Kashmir gi Bandipura district Gore sector de Leba, Gozaran Nalahagi Manak the helicopter adu Kairaga Tasinki, rescue team sing Kong no Mapamadu Tamna Sanction Kre Hainesu, sources Namakata Fongdorakli. Loisilakpo na to papawamana President Putin foreign volunteers sing seasonal Ukraine landahan gadori. Russia gi President Vladimir Putin na foreign volunteers sing Ukrainian force ki mayokta lantheng na bataksin krehan official report amagi matungin fongdorakli. Russian Security Council gi meeting amada warol period na President Vladimir Putin na hakibada kanagumba miraiba ki miyoy sing Russia na sokotpa force asi lantheng na pamlabadi madugi ayabado pigani. Russia leba asi Syria gi long-standing alliance amani Moscow si Syria ga tatna thana ba yadraba amasu oiri President Putin gi makedigi su Syria gi President Bashar Shawgatlibani sel gi wafam yaudana Donbass ta leiba miyambu mateng pangbining ba yauragadi Ukraine da lanthengnari ba sida yaubina ba su wafam taksili Russia gi Defense Minister Sergeyna haikibada Middle East da volunteer lising taraga turlom henba sing Ukraine da sangduna lanthengnari bani Russia leba asi Syria gi oinadi tungkoina chatminakada ba alliance amani amasum Syria da civil war ama thoklingai seradu da Putin Syria gi President Bashar al-Assad pu sawgali selgi wakalun yaudana masagi aningba pamba matungina thabak toba pamlagadi Donbass ta leba miyoy sing mateng pangna na balakpiro haiba wapam khangali amasum Russia gi Defense Minister Sergeyna faraba Western gi anti-tank missile system sing uthoki Ukrainian gi President Volodymyr Zelensky na hairibana Syria gi daku tarang tawbusing aduna miraiba ki namdamda leiriba miyoy sing hatnabagi damakta laklagani British Army gi personnel oirambasing yauna foreign fighters sing na Ukraine Russia gi lanthengnanabagi damak thunglare Zelensky na makhata na haikibada haujuk phawbada foreigner lising taraga taruklom hienmana lan soknaba yauge haina lakle US the base of Middle East Institute ki analyst amba oiba Salister na haikibada President Assad ki regime asina Ukraine lanmising thaba hore makhoi sing adugi marakta further can su yauri hauju phawbi oirakliba phibam asida Syria dagi recruitment sing tawi habi khudam sangnam sing phangba leite Ukraine landarakliba Russia gi force sing na anauba oina tonganba area sing di attack toba hore Ukraine gi awang nuksup thangbada leiba Lexta jet engine factory amadi airfield target tawki sathariba lan asina maram oiraga miyoy million 2.5 ti lanjenakre US ki officials sing phongdo kibada Russia na handakta Syria dagi fighter recruit toroga Ukraine landa sinba sida sijinagadori US ki President Joe Biden na Ukraine Russia na landa silibasina maram oiraga Russia ga normal oina threat ki lainariba mari esi loisinana bataksinkhre amasum Russian import ki tariff na singbusu hengalagani amasum United States amadi masigi ally oina satminariba kangbu singa sina Russia gi President Vladimir Putin bu Ukraine sathariba lanasi loisinana ba taksilibani haina su paus na phongdorakli President Joe Biden na European Union gi ally singa loinaraga wapamasi lauthokibani Russia na Ukraine landa sinbasina maram oiraga most favored nation gi threat status to revoke tawragani haili haina su paus na makhata na phongdorakli Aroi boy na tian bapawmana Russia na Ukraine gi Kharkiv ta leiba nuclear facility da bomb thadakre Russian forcing na Ukraine gi ani subu khwaidagi chawbu city Kharkiv ta leiba nuclear research facility amada bombing attack sathakre haina irai namita Ukrainian authorities na phungdokre Facebook post amada Ukraine gi state nuclear regulatory impact rate na haiki madudi Kharkiv Institute of Physics and Technology da sogol sunumi ki ahinda bombing tawkibasina source of Newton nuclear research critical unit ta source ta power supply lefanki state regulator asigi matung ina bomb gi attack aduna maram oiduna unit aduda power supply gi thabak pumlep lep khre amasu building adugi mapan thangba saruk sing amanga ta thokre hainsu paus na phongdorakli duga hauji koina de myam paus matang sa lusinjarage masum pathok sakibra sorkiblan ki yours myam nanga pigin anna update myam puna ngaminasi and thank you